Laibag asigi President Draupadi Murmu gi numit nini gi Manipur Khongchat pu yaning daba phongdoktuna tongan ba lo na yadaba lal holup singna Kouhiba total shutdown amasung general strike chathari miyam gi Mahousagi Punsida Chaona Akaiba Peere coordination committee korkom amasung National Revolutionary Front Manipur NRFM na Kouhiba total shutdown amasung general strike asina maram oiduna ngase yok angan badagi hauna Imphal ge khwairam kaithel kana khide dukan sing thonglo na khi lambida passenger service tawriba gari sing chain ba lepki lalol iti ki mafam sing yauna Imphal gi pauna amasung thangal kaithel animak thonglon khi mahaisang sing suti oiki Imphal da district atega samnaba passenger gari sing chain ba lepki tongan ba district sing da leiba maroi ba kaithel sing kana khide adumoinamak analayeng gi thabak kamari leinaba pharmacy sing di hangna khi Lambida lanai miyoi singi gari khara chang nem na chatpa thengnakhi ngasi President Draupadi Murmu na Manipur thunglakhiba asiga mari lengana pamdaba thodok sing thoktanaba masing yamlaba central amasung state force ki personnel sing Imphal mayol gi mafam sing amasung khwairaman kaichal manakta ngak senbagi thabak chathakhi hauzik fawbagi oina total shutdown amasung general strike asigi manungda pamdaba thodok thokpagi thoidokpa paudi leitri total shutdown amasung general strike asina maram oiduna Miyam gi Mahousagi Punsida Chaona chitheng piri panbayabadi President Manipur Khongchat asibu yaning daba phongdoktuna korkom na ngasi nongalamdai anganba pung amadagi President Manipur thadoktuna chatriba fawba state asida total shutdown lauthokhi lalholuk National Revolutionary Front Manipur NRFM nasu President Manipur Khongchat pu yaning daba phongdoktuna general strike lauthokibani